Nam khung dưới. Tao sẽ ngasi cái chân lui nó. Ngasi sẽ coi ni radio da play macam nam ref family welfare cái. Script thì mana ira. Script thì cái nó cái này mới cái RK dry over đó. RK dry cái. Cái thứ này dry thì tụi hấp dẫn bị cái này. Cái script này nó hấp dẫn rồi. Hấp hết rồi. Cuma hay lagi betul. Yang nuai je. RK itu rasi kang hai bini itu. Hello. Mấy anh nói nuai cái sự tàu xếp tên nuai thì hai betul này nó mai nó nộp sinh ra cái No no. Radio ta. Radio là thế. Khối ở trong cái tác品nó phải mình sang phải ta cái gì mà làm gì ai cái every work sẽ anh nó khẩn trương sẽ ở trong cái cái tàu gì vậy cái nó hay vậy thì ở trong khối na ở trong cái tâm cho hồ cái ra hay ta đấy à thì đó sum nàng ấy đi tu đấy à hồi tâm tâm nó cút nó bộ hona vào hay ta đấy ở trong gì ở trong lấy tập sát rồi nó cái này na cái tàu này Mangoloi ni. Mana? Terus yang ada, ayi di yang mana isu, as a artist or isu yang apa, ani saya ini oza ni tu ni kok. Lagi oza sih na mana khangbi gera khangbi roira. Oza na madu ubi gera ubi roira. Madu satra oi riba. Koi na di madu oza se. So ningsing ba uba kan ba hai se si koi thau ni. Hingga haman ge hai ta di hingori ba koi na. Soal kan dah khang dah mayam dah kanano tu tak sening bahai tar. Aduh ayi amat tangga hai jauh ke oza lagi tu matung dah ayi hujan oza kanano tahu sih khang mo. Ayi oza yang di tu kangun sung khang mo. Sarmilan nam lay betul. MUG flow. Sarmilan. Sarmilan. Aduh oza sih oza ni ek lagi tu bah numit kerani lay body usan lay. Aduh ayi work tu tu bahaya oza mana tu catti ko. But ai khunai ra iba kanda oza siga iga khana basi oza dai na kadum lakpa taw se ka tang la lai swai na amai to no ai na title ga se kuntra ne fu puthoe aduga tanara ga sarmilan siga iga sarmilan ai ma atakpi ba haitar ana ai di oza gi value se yam no wang haninge aduna abc da ai na oza gi wari ma pusan jagi bu amai lai tarang la do tarang ga ngasi se haksang yam kan na ure cái đâu cái nó mà sẽ xem là hai cái gì co when artist or but don't know what music ai ada ana wo play mà record to bagi mood se ada to kai ba ana wo trend na masu oi ba hangai to pa style ga ari dia hausi ngasi to river recording sigi script sigi style siga dialogue ma hai lagi style si khenar ko tu ya ngonda tongan ba khona ning ba lagi ti kari hai tare soi ga dra na ngonda pakhat pa aduna ngonda thongna mo oi ra ko sang si kan madi malam gani ngasi kal nahan akoina unaban mi tuga ngasi yang ga da ngonda wakhalam nuai ba hai tare nuai ba di yam kangkhat pa ade akoi taw sena masa phada tholak ba aina harau ri se ado nuai to am ti le ba comedy to ga na masak khasab se pakti dry way ba do mane ngonda babu nu nuai ju thi ba gi nuai thi nati matam du thi ni ga ne nuai ba aina taw se ha bu no matam de kai hai ni jangi bra taw se nang akoi overpiece makha da akoi moza yo la madiam yam bhaja ga dau ne ha ya bakja ga dau ne sawat to ni da ai di sound nyen to ba adamu oza sa ri ni ko li ne ba adu jo ai ne to ba gi di taw se ji saw dre ase we di aham da thi chere ko kangu ja ko na tinner kan dam phai ai experience why na thok ga ko na nu sina ba do oza bi ji nai ngon de ne script pa ga ja ai khang ngan mani nai na khang ngang ui ba ngang kan ai na ai ni do khang e kwa nga kan sini pase numi to sumsi sitli ba ko da na nang dialogue to nang sing jamai dai ra sini ka ki ba ko oza bi ji se ai na ki be maram su le ba sala ko se ko le kai de ho do ki sala ko se tau kan oza bi ji na phu gi ba artist sing jai mit loi ho gre ba aduna kai to ge da oza bi ji na nga ba ha phas de tu ni ko adui matung dai di pura kai nom tau gre ta re oza se tum lak pa chat pa adu nei na oza se am nung si ri se
ꯍꯥꯏꯕꯗꯤ ꯇꯧꯁꯟꯅꯕꯩ ꯅꯨꯡꯁꯤꯕꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅꯁꯨ ꯑꯣꯖꯥ ꯐꯨꯝꯕꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥ ꯌꯨꯝꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯃꯥꯏ ꯐꯦꯃꯤꯂꯤꯒꯤ ꯀꯔꯤꯒꯤ ꯎꯕ ꯑꯗꯒꯤ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯅꯣꯡꯃ ꯑꯣꯖꯥꯒꯤ ꯑꯇꯣꯝꯕꯁꯦ ꯁꯤ ꯍꯤꯗꯥꯛ ꯈꯤꯇꯪ ꯊꯛꯑꯒ ꯂꯥꯛꯑꯦ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯉꯥꯎꯗꯕ ꯁꯥꯔꯒ ꯂꯥꯟꯈꯤꯕꯁꯦ ꯁꯤꯗ ꯑꯣꯖꯥ ꯕꯤꯖꯦꯟꯅ ꯂꯥꯏꯕꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯤꯔꯥ ꯆꯦꯜꯂꯒ ꯇꯧꯀꯥꯟꯁꯤꯗ ꯑꯩꯅ ꯗꯥꯏꯂꯣꯛ ꯍꯥꯞꯆꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯂꯤꯂꯥ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯏꯆꯥꯁꯤꯡ ꯁꯦꯟꯅꯍꯧꯗꯗꯅ ꯀꯥꯏꯅ ꯈꯟꯕꯒꯤ ꯀꯩꯅꯣꯝ ꯇꯧꯗꯒꯤ ꯑꯩꯅ ꯑꯁ ꯂꯤꯂꯥꯁꯦ ꯌꯥꯝ ꯁꯥꯡꯅ ꯌꯥꯎꯅ ꯂꯩ ꯌꯥꯗꯦ ꯑꯉꯥꯡ ꯁꯦꯝꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯗꯧꯅꯤ ꯀꯥꯏꯅ ꯈꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯈꯜꯂꯕ ꯃꯇꯨꯡꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯂꯥꯁꯤꯗ ꯃꯌꯥꯏꯗ ꯂꯦꯞꯄꯣ ꯀꯥꯏꯅ ꯇꯧꯔꯒ ꯂꯤꯂꯥ ꯇꯝꯕꯒꯤ ꯃꯌꯥꯏ ꯃꯌꯥꯝ ꯂꯤꯂꯥ ꯇꯝꯐꯝ ꯃꯌꯥꯏꯁꯤꯗ ꯂꯦꯞꯍꯜꯂꯒ ꯅꯪ ꯑꯩꯕꯨ ꯀꯤꯕ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯩꯅ ꯀꯤꯗꯦꯅ ꯍꯥꯏꯕ ꯂꯤꯂꯥ ꯄꯥꯔꯇꯤꯅꯗꯤ ꯃꯥꯁꯤ ꯑꯣꯖꯥ ꯕꯤꯖꯤꯒꯤꯁꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯤꯁꯤꯟꯅꯔꯤꯅꯦ ꯃꯅꯤꯡꯗꯅ ꯈꯔ ꯀꯤꯕꯁꯨ ꯋꯥꯠꯄ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯀꯤꯌꯦꯕ ꯑꯗ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯩꯅ ꯀꯤꯗꯦ ꯍꯥꯏꯕ ꯅꯪ ꯀꯤꯗꯕꯩ ꯃꯔꯝ ꯄꯤꯌꯨ ꯁꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯣꯖꯥꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯕꯨ ꯑꯩꯅ ꯀꯤꯕ ꯉꯝꯗꯦ ꯑꯣ ꯒꯨꯗ ꯐꯪꯉꯨ ꯐꯪꯉꯨ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯗ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯕꯒꯤ ꯄꯣꯏꯟ ꯑꯃꯁꯨ ꯑꯃꯨꯛ ꯄꯟꯖꯒꯦꯀꯣ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯈꯤꯕ ꯐꯤꯂꯝꯁꯤ ABCꯒ ꯑꯅꯤꯅꯤ ꯃꯔꯤꯒꯤꯁꯤꯅꯤꯀꯣ ꯆꯤꯐ ꯒꯦꯁ ꯀꯅꯥ ꯑꯣꯏꯒꯦꯕ ꯑꯩ ꯃꯇꯝꯗꯨ ꯈꯪꯗꯕ꯭ꯔꯕ MLA ꯃꯤꯅꯤꯁꯇꯔ ꯑꯃ ꯃꯇꯝꯗꯨꯒꯤ ꯇꯧꯔꯗꯤ ꯑꯩ ꯄꯩꯁꯥ ꯐꯪꯗꯣꯏꯅꯦꯕ ꯑꯩ ꯋꯥꯏꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯣꯠꯀꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯣꯖꯥꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯍꯟꯅꯤꯅ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨꯒꯤ ꯏꯕꯤꯗꯦꯟꯁ ꯑꯦꯟ ꯄ꯭ꯔꯨꯐꯇꯤ ꯐꯣꯇꯣ ꯑꯩꯅ ꯊꯥꯒꯠꯈꯤꯕꯗꯨ ꯎꯏꯗꯅꯀꯣ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯒꯤ ꯇꯥꯎꯁꯦꯞ ꯍꯣꯏꯒꯗꯤ ꯑꯗꯨꯗꯗꯤ ꯇꯥꯎꯁꯦꯞꯁꯨ ꯀꯟꯅ ꯆꯤꯜꯂꯤ ꯑꯗꯒꯤ ꯂꯤꯂꯥ ꯌꯥꯎꯕ ꯈꯣꯠꯄ ꯇꯥꯔ ꯂꯤꯂꯥꯂꯨꯁꯨ ꯆꯤꯜꯂꯤ ꯑꯗ ꯍꯦꯔꯣꯖꯤꯠꯀ ꯑꯩꯒ ꯇꯣꯝꯕꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯁꯤꯅ ꯑꯣꯖꯥꯗ ꯇꯥꯍꯟꯗꯣꯏꯕ ꯕꯔꯥꯁ ꯑꯗꯨꯃꯥꯏꯅꯅꯤ ꯑꯗꯣ ꯁꯤꯅ ꯑꯣꯖꯥꯒꯤ ꯏꯄꯤꯁꯣꯠ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯊꯝꯃꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯤꯇꯪ ꯇꯥꯎꯁꯦꯞꯇꯒꯤ ꯇꯥꯍꯟꯕꯤꯌꯨꯅꯦ ꯇꯥꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯍꯟꯗꯛ ꯁꯀ꯭ꯔꯤꯞ ꯑꯅꯧꯕ ꯑꯃ ꯄꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤꯗ ꯍꯥꯟꯅ ꯆꯥꯔꯒ ꯁꯨꯝ ꯂꯩꯕ ꯃꯊꯦꯜ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯅꯤ ꯉꯁꯥꯏ ꯅꯪ ꯇꯥꯔꯪꯒꯤꯂꯥꯟ ꯍꯥꯏꯗꯣ ꯑꯅꯧꯕ ꯗꯥꯏꯂꯣꯛ ꯆꯥꯔꯀꯥꯟꯗ ꯂꯩꯇꯣꯟꯁꯤꯅ ꯑꯅꯧꯕ ꯗꯥꯏꯂꯣꯛ ꯍꯥꯏꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯅꯤ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯤ ꯂꯩꯕꯥꯛꯁꯤꯗꯗꯤ ꯏꯁꯥꯅ ꯈꯔ ꯁꯦꯝꯖꯕꯁꯨ ꯃꯊꯧ ꯇꯥꯔꯛꯑꯦꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ खितंग मयोन चोंगे है तो थदत खितंग मयोन चोंगे है तो थदत तौरगा लेबम यावरे अदना नुआइबा मयोन जे खितंग सांगना चोंगन बियो हाय तारे पुन्ना नुआइ मिनेसे पुन्ना नुआइ मिनेसे अखोइना सेमजबदा अखोइना फागी सेमजरगसु मेसेज यावददि कांदे आइयो वखलोलदा अखोइना हौजिते हाइदोकदि याद्रिमिना हाइजदबनि बट मेसेज अमगा लोइना हाय तारे फागी अमा तौकांदा फागी दुगि नुंगि इचेलदा आई पामजबनीको अदो आइना मयामना नंगदि मयांग मानदे नंगदि मयांग मानदे आई अंगाउदि नथिको मानद्रगजु हाइनिंग पॉइंटदि मयांग सम मानबा पोट स्टोरी तौदुइदि मयांदो तुम तौजबना फद्राव अखोइ थोलक्तरसु याय हाइदि अनोबा टेस्ट बिसे हाइतादि लीला अमा नत्रगा फिल्म अमा नत्रगा एनी प्ले अमा को नत्रगा इसै अमा बोरसु टीम कॉम्बिनेशन हम चंगे आइगी परसेंटेज खरा आर्टिस्ट की परसेंटेज खरा प्रोडक्शन टीम की खरा आई कोई नुआइ जब के मोइ दिंगा सिगी अखोइगी अनौबा पुंसिगी इनोट सिदा कोइ नुआइ बजे दाउसा अफबा प्रोड्यूसर फंगक्पा अखोइबु खंगबीबा प्रोड्यूसर फंगक्पा अदगी अखोइबु थौना पिबीबा प्रोड्यूसर फंगक्पा अखोइबु सेंगत पिनिंगबा प्रोड्यूसर फंगक्पा मतमदुदा अखोइना अहांबा हुजिगी मयोन चोखलक्पा मतमदो अदो अखोइ फंगमबा ngasi aduga ngasi akhoi tongan ba growth ama leini hai tare but phau da nakan da thamaga aduna adugi potu da hojik se yam nuai ri badi akhoi bu puthokpi na mi tholapase si thona ne hai tare atai ke moide sina akhoi gi thona oi be ya chance to hai badi ai tom na loi tore ai tom na loi tore ne producer joi oi ba director joi oi ba
ꯑꯗꯒꯤ ꯔꯥꯏꯇꯔꯁꯨ ꯑꯣꯏꯕ ꯑꯦꯛꯇꯔꯁꯨ ꯑꯣꯏꯕ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯍꯦꯔꯣꯏꯟꯗꯨꯗꯒ ꯀꯨꯝꯃꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯣ ꯂꯥꯛꯑꯅꯤꯕ ꯇꯥꯔꯤꯛ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯃ ꯇꯧꯕ ꯇꯦꯟꯁꯜꯂꯁꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯣꯏꯕ ꯍꯤꯔꯣꯁꯨ ꯀꯨꯝꯕ ꯃꯃꯥꯁꯨ ꯁꯥꯕ ꯑꯗꯣ ꯂꯥꯁꯂꯤ ꯑꯩꯅ ꯗꯤꯃꯥꯟ ꯑꯝꯇꯪ ꯇꯧꯖꯔꯒꯦ ꯉꯁꯤꯗꯤ ꯇꯥꯔꯤꯛꯂꯥꯟꯗ ꯉꯁꯤꯒꯤ ꯀꯨꯆꯨ ꯀꯣꯃꯦꯟ ꯊꯣꯛꯂꯛꯏꯉꯥꯏ ꯅꯍꯥꯟꯉꯩ ꯅꯥꯕꯗꯩ ꯈꯤꯇꯪ ꯐꯒꯠꯄ ꯃꯥꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯇꯥꯔꯤꯛꯂꯥ ꯇꯥꯎꯁꯦꯝꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇꯣ ꯑꯝꯇ ꯌꯥꯝꯅ ꯇꯧꯕꯤꯕꯗꯣ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯒꯤ ꯏꯅꯔꯖꯤꯗꯨꯒ ꯍꯧꯖꯤꯛꯀ ꯄꯨꯁꯜꯂꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗꯗꯤ ꯇꯥꯔꯤꯛꯂꯥ ꯍꯣꯏ ꯗ꯭ꯔꯥꯏ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯏꯅꯦ ꯄꯨꯔꯥ ꯗ꯭ꯔꯥꯏꯗꯅꯦ ꯋꯥꯛꯇꯣꯏꯁꯦ ꯑꯗꯨꯅꯅꯦ ꯗ꯭ꯔꯥꯏ ꯁꯤꯖꯤꯟꯅꯩꯁꯦ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯏꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯒꯤꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏ ꯀꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯕꯁꯨ ꯃꯇꯝꯁꯨ ꯑꯣꯏꯗꯦ ꯑꯗꯒꯤ ꯃꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯅꯤꯐꯨ ꯁꯤ ꯏꯕꯥꯅꯤꯅ ꯉꯥꯡ ꯂꯩꯔꯝꯃꯤꯅꯤ ꯀꯩꯅꯣ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯝꯕꯒꯤ ꯊꯣꯏ ꯂꯩꯇꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔ ꯀꯩꯅꯣꯝꯃ ꯀꯛꯑꯒꯀꯣ ꯑꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒ ꯃꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛꯇ ꯊꯣꯛꯍꯟꯕ ꯃꯀꯣꯛ ꯁꯥꯍꯟꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯀꯟꯅ ꯇꯧꯒꯜꯂꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯀꯤꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯚꯤꯝ ꯁꯥꯕꯩꯗꯨ ꯅꯠꯇ꯭ꯔꯣ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯥꯔ ꯊꯦꯛꯄꯩꯗꯣ ꯍꯦ ꯀꯧꯔꯣꯛꯀꯤ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯝꯃ ꯑꯣꯏꯒꯦꯔꯥ ꯆꯅꯤ ꯑꯣꯏꯒꯦꯔꯥ ꯆꯣꯡꯊꯣꯔꯛꯎ ꯉꯥꯏꯈꯣ ꯅꯪ ꯁꯥꯔꯤꯗꯣ ꯚꯤꯝ ꯅꯠꯇ꯭ꯔꯣ ꯚꯤꯝꯅꯤ ꯑꯗꯨ ꯑꯩꯅ ꯃꯥꯜꯂꯦꯅ ꯈꯜꯂꯦꯕ ꯃꯥꯟꯕꯗꯤ ꯀꯩꯅꯣ ꯚꯤꯝ ꯍꯥꯏꯁꯦ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯃꯁꯥ ꯃꯎꯒ ꯌꯥꯝ ꯐꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯅꯪꯒꯤ ꯐꯤꯒꯔꯁꯤꯅꯦ ꯚꯤꯝ ꯍꯥꯏꯁꯦ ꯑꯋꯣꯏꯕꯔꯣ ꯃꯥꯅꯦ ꯁꯥꯔꯣ ꯍꯦ ꯀꯧꯔꯣꯛꯀꯤ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯝꯃ ꯑꯣꯏꯒꯦꯔꯥ ꯆꯅꯤ ꯑꯣꯏꯒꯦꯔꯥ ꯆꯣꯡꯊꯣꯔꯛꯎ ꯆꯣꯡꯊꯣꯔꯛꯎ ꯉꯁꯤꯅꯦ ꯚꯤꯝ ꯑꯩꯅꯅꯦ ꯅꯈ꯭ꯋꯥꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅꯅꯦ ꯂꯤꯔꯨꯡ ꯇꯦꯟ ꯊꯨꯗꯦꯛꯄꯗꯧꯅ ꯄꯦꯛ ꯂꯥꯎ ꯊꯨꯗꯦꯛꯀꯦ ꯑꯣꯏꯃꯥꯎ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯟꯗ꯭ꯔꯣ ꯃꯥꯜꯂꯦ ꯌꯥꯝ ꯀꯟꯅꯒ ꯊꯨꯗꯦꯛꯀꯗꯧ ꯃꯥꯜꯂꯦꯕ ꯚꯤꯝꯅꯤꯅ ꯌꯥꯝ ꯂꯥꯏꯅ ꯄꯦꯛ ꯀꯟꯕꯒꯤꯅꯤ ꯀꯩꯅꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯀꯤꯔꯝꯗꯦꯕ ꯑꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯁꯤꯅꯤ ꯋꯥꯍꯩ ꯋꯥꯇꯥ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯍꯥꯏꯕ ꯈꯣꯠꯄ ꯑꯃ ꯇꯧꯕꯁꯦ ꯁꯣꯏꯕꯒ ꯌꯥꯎꯔꯒ ꯚꯥꯏꯔꯦꯟꯒ ꯆꯠꯂꯛꯀꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯑꯩ ꯊꯥꯗꯣꯛꯈꯤꯔꯣꯏꯗ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛ ꯊꯥꯗꯣꯛꯑꯦ ꯂꯧꯁꯜꯂ ꯊꯝꯍꯧꯔꯦꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜꯒꯨꯝꯕ ꯆꯠꯄꯒꯤ ꯑꯁꯣꯏꯕꯁꯦ ꯌꯥꯎꯍꯜꯂꯣꯏ ꯀꯥꯏꯅ ꯈꯜꯂꯁꯨꯀꯣ ꯉꯝꯗꯦꯕ ꯑꯅꯤꯅꯤ ꯃꯔꯤꯒꯤ ꯗꯥꯏꯂꯣꯒꯇ ꯇꯧꯕꯤꯌꯨꯅꯦ ꯑꯅꯤ ꯃꯔꯤꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯇꯥꯎꯁꯦꯝꯅ ꯑꯗꯨꯝ ꯀꯥꯎꯈꯤꯕ ꯍꯥꯏꯔꯨꯔꯥ ꯅꯨꯄꯤ ꯈꯤꯇꯪ ꯍꯦꯛ ꯇꯧꯕ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯗꯥꯏꯂꯣग ꯑꯗꯨꯏꯗꯣ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯅꯤꯡꯁꯤꯡꯗꯦ ꯑꯗꯨ ꯅꯪ ꯍꯥꯏꯔꯛꯄ ꯃꯇꯦꯛꯇꯨꯗ ꯈꯪꯒꯅꯦꯕ ꯅꯨꯄꯤ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯏꯔꯦ ꯃꯈꯥ ꯊꯣꯡ ꯅꯨꯄꯤꯁꯦ ꯎꯗꯋꯥꯗ ꯄꯥꯟꯕ꯭ꯔꯕ ꯑꯗꯨ ꯇꯧꯕꯗꯣ ꯅꯨꯄꯤ khitang ito bukan nupi sih udah wada pan berapa mama nupi yang tian ni enggak mama nupi yang tian nupi ni kita TV yo mama nupi yang tian ni kan ni nupi ni kita TV masih nupi ni TV nok tolong pak tak satu orang tolong pak ada hari ini Mai nupi ni TV tapi orang nak nupi TV tu dia oh kau nak dia kat le tak satu mana hari lah tak satu hari mana kemana tak hari tu kan nang nang nupi TV ya dari sini nupi ni TV ya tapi orang ni hari pak nang nang nupi TV ya dari sini nupi ni TV ni apa aku mang yang kat le je mak cah mai tahu ni pak film nama ini tu tahu ai film nam tahu ni जो सेम कर रंगीलान के जो हन दौड़ी में यम चन्न नम दौड़ी फिल्म ने याव दैया दम ने याव दम या दम ने सिमो नंगी से मनुंगा आठपुम बनी माने वन दौड़ी से आठपुम मीने नंगी से मीने दिखांगोय आई खांगी काय हाई दे ता के मामा के साथ दो मीने दिखांगोय आई दिखांगी काय कनी बा तीन नुसी में ता साथ अरे पूरा हीरो ने मादी हाइदी पाखंगी दे हम ले रुम दे मसाल ले फरे थबक सुलै नै तांग लाव जुवा मनी मैम पुनम अमुका न खोरम जरी थैंक यू मैम थैंक यू